PR lengak laktringeda leiramba lengak amadi PR lengak ta matam kaya ki mamangdagi hauna fattana laklaba Imphal Saikul lambi paring asibo sembinaba hanna haizarabasu lengak ki nakongda hapidaba amadi maikay asonggi miyambu thawoidabagi matawgum sembidana laklaba Imphal Saikul road chatliba thasi ki tang kunga maridagi hauna matam kaktana Thingjinlagani haina Imphal Saikul Road Joint Development Committee ISRIDC ki Convenor Tourism Somorjit na fongdokre. Wafam asing asi Pangai da Leiba Pangai Yangdong Youth Development Association PYYDA ki office da pangthokhiba pawgi mifam amada fongdokhibani. Ngasi December ki tangkuni thoi yai fraba nindogaba numit ingkomjali singni kungamanga koi Pangai Yangdong ida club ki koi sangne mamangda koi press note amakha koi jami amda thamjage Imphal Saikul Road Joint Development Committee ki maigi digi koi hokhiba December ki tang kungani thoida akoina Imphal Saikul Road ki oiriba yamna fibam soglaba lambi sigi matangda Government of Manipur ki akoi mayun chingsinjaraga mamangda akoina anirak ahumlak akoi makoida memorandum piba legre aroiba akoina memorandum pi basi November ki tang kun ni thoi income jalisi ni kun manga da akoina government da nimit 15 gi manungda government gi oiba karigumba lambi sigi matangda karigumba action matang to biraktragadi akoi akanba yama democratic oiba khongchang changjalakni haba akoina wafam thamjakre loina akoina government da nimit 15 gi matam thajagi basi akoi hokhiba December ki tang tarukta loisankhre aduna Imphal Saikul Road ki leiriba lambi sigi sidaida lamongdagina ekhoi litan pokpi hogi mungda leiriba school colleges mayam sigi